हौजिक फाउगी मरुएबा पाउदा मंत्रिपुर की सिविल सेक्रेटरीट कॉम्प्लेक्स लोक सभा मिखल की कोड ऑफ कंडक्ट लाक्ट्रिंगैदा संगानबा थौरांग तौरी हाइना चीफ मिनिस्टर एन बिरेना फोंदोक्रे चीफ मिनिस्टर एन बिरेना कोर्ट की याथंग मतुंग इन्ना 2013 बैच हाइदोखिबनी मरम अदुना 2016 बैच हाइबा अमा तोंगाना मुक लेट्रे हाइख्रे अमदी लाखलिबा लोक सभा मिखलदा बीजेपी की मिरेप ओइननबा मियोय मंगाना पार्टी असिगी टिकेट तानरी खुरुमजरी टाइम्स ऑफ मणिपुर न्यूज मियंग ताबिरिबा पुनमकपु अरुण ब्लाना तराम नोक्चरी पाउ संदोकना पिजरी मंत्रिपुखीदा सेमको सागरपगी थबकसु चथरीबा सिविल सर्विस सेक्रेटरीट कॉम्प्लेक्स मथंग चही की फेब्रुआरी फाउगी मनुंगदा लोसिनबा पांदम थंबगा लोइनना लोक सभा की इलेक्शन कोड ऑफ कंडक्ट लाक्ट्रिंगै ममांगदा संगानबसु होनरगनी वाफम मसिंग असि चीफ मिनिस्टर एन बिरेन मसामंगना चतुना हौजिक ओइरिबा सिविल सेक्रेटरीट सेमगत सागरपगी थबक यंगसिनबदा फोंदोखिबनी महाकना हाइकी हौजिक सिविल सेक्रेटरीट साबगी थबक असि खुमांग साउसिली हौजिक लेबर चामा यांकै हेनबना थबक सूरी लेबर चामा अमसु हापसिलगनी हाइबा वाफम कॉन्ट्रैक्टर सिंगदगी खंगबा ngamle मरम अदुना लैंगाकना थमलिबा पांदम असि सोइदना फंगबा ngamlagani हाइकी पाउमी सिंगना हंगबा वाहंगी पाखुम पिरदुना महाकना हाइकी था असिगी मरीदा भारत की प्राइम मिनिस्टर इम्फालदा लाकदौरिबा असिदा यामद्रबदा प्रोजेक्ट तरा संगानबा अमदी उरेप उयुंग तमननबा खंदोकपा लोइरे हाइकी महाकना मखा तारदुना पुलिस कांस्टेबल लौबगी मतांगदा हौजिक ओइरिबा सरांगनबा असि वाखल फौदोकनबा वाटपदगिनी 2016 हाइबा बैच अमा लेट्रे ममांगदा 2013 दा रिक्रूटमेंट तौखिबा अदुगी महुत्ता 2016 दा अमुक तौखिबनी अदुबु कोर्ट की राय मतुंग इन्ना 2013 गी रिक्रूटमेंट गी फल अदु हाइदोकननबा खंगहलकपदगी हाइदोखिबनी मरम अदुना हौजिक 2016 हाइबा तोंगानबा बैच अमा लेट्रे अदुगा कोई प्राइम मिनिस्टर लापगी कोई सीएम साब मफम कोई कन होनरी तारीख मरी लाकदबनी अदुगे कोई याम फजना चाउना रिसीव तौननबा हाइतारे गवर्नमेंट के साइड संगाबद खरा नॉट लेस देन कोई 10 कनो प्रोजेक्ट्स अखोय आइडेंटिफाई तौरे अदु टोटली फाइनल तौद्रमिना यूज लिस्ट मक्तुदि हाइरोगे प्रोजेक्ट 10 गुंबा अखोय ऑनरेबल प्राइम मिनिस्टर लापदा संगा हलंबा अदुगा जत्रा हुलंबसु यागुदोरी अदुगुम खरा तौ चीफ मिनिस्टर की खोंगसेट अदुदा वर्क्स मिनिस्टर टीएस बिश्वजीत लामलाई केंद्र की एमएलए खेत्रीमयम बिरेन अमदी वर्क्स डिपार्टमेंट की ऑफिशियल सिंगसु सरुग याखी तुंगदा कोनुंग ममांगी ट्रैफिक आइलैंड अमदी हप्ता कांगजैबुंगदसु चतुना यंगसिंखी मथंग सही की अंगन बसरुक्ता पांथोकलबा याय हाइना थाजनरिबा लोकसभा मिखलदा शासन पारिबा बीजेपी की ओइना इनर मणिपुर पार्लियामेंट्री कॉन्स्टिट्यूएंसी दा पार्टी असिगी मिरेप ओइननबा मियोय मंगाना टिकेट तानरी मसक ममिंग ताकथोकनिंगदबा बीजेपी मणिपुर प्रदेश की थौपुबा अमना फोंदोरकपगी मतुंग इनदी हौजिक पार्टी असिगी ओइना हानेगी चीफ मिनिस्टर राधा विनोद कोइजम माइचान लुवांग थौनाउजम चाउबगी मसानुपा टीएस बसंता बीजेपी मणिपुर प्रदेश की थौपुरिबा के शरद अमदी ममांग मिरेप ओइखिबा आरके रंजनी हाइरी हौजिक राधा विनोद कोइजमदी अकनबा मौंगदा बोट खोंबगी थबक चथरी कैथेल फंबी इमा इबेल सिंगी मरक्ता चाउन मुकनबगी थौदोक थोखरे ख्वाइरंबल कैथेन अहुमदा फमलिबा इमा सिंग अमदी स्ट्रीट वेंडर सिंगी अनिगी मरक्ता ngasi nungthil pung ama makhairom tarakpa matamda kaithel phambi ya phamba yani yaroi haibagi wahogdagi muknabagi thodok adu thokhibani hairi khwairambal kaithen ahungi ima singna thoraktuna kaithelgi nag etta phamliba street vendor sing takthokna ba honarakpadagi street vendor amadi kaithel phambi singi marakta muknabagi thodok adu thokhibani tungda street vendor phambi singna makhoigi phampham piu haiba dabi tawduna flyover bridge makhada lambi thingbagi khongjang sangsinki irang adu police laktuna control tawki इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमदी तरुक सुबा असम राइफल्स की अपुनबा कांगबु अमना ngarang numidang wairam singzamai police station gi manung sanba kanjipur da leiba standard robert school gate manakta frisking sathabada nongmai lalonba miyoi ani khulai kaya ga konana fare
खुदलाई ललोन मियोय अनि इम्फाल वेस्ट डिस्ट्रिक्ट पुलिस कमांडो अमदी तरुक सुबा आसाम राइफल्स की कांगबु अमना खुदलाई गा कोनना फारे फारब मियोय अनि अदुदी साइलेंट मांग हाउकिफ एलाइस ngमथांग चही कुनग तरुक अपोकपा सेनगम हाउकिफ कवी कांगपोपी डिस्ट्रिक्ट की साइटू विलेज अमदी दीपक कुमार चही कुनग मरी अपोकपा भूषण प्रसाद मोटबुंग बाजार दगिनी मखोय अनि दगी USA na saba M4A1 carbine ama M16 automatic rifle ama mobile handset ahum amadi Ecovan registration number AS12M6067 fagatle police tagi phangba pawgi matung inna Imphal more lambida mioi ani khutlai ga konana Imphal tamna chatkhre haiba thajaba paw ama phangbadagi Imphal West ki additional SP operation Krishna Tombina luchingba Imphal West district police commando amadi taruk suba AR gi apun bakangbu ama Standard Robert School Kanchipur gi mamangda achat awok sing prisking zathaduna leiringai da Ecovan ama chingnanangai oiba mawongda lakpadagi khamduna check tawrubada potlam sing asi phagat pangam khibani sport inquiries da thabada makhoi anina Haidorakpagi matung ina kaksang lamkhai degi ziten amadi nares kauba mioi anina khutlai adu sing adu sinarakpani kangpokpida operate tawba nansu group amada khutlai sing adu deliver tawgadabani haiba khangbangam khi hiramasiga mari lainana singzamai police na case ama lokhotpaga loinana makhata na thizin humjin bagi thabak chathaba hokre भारत की प्राइम मिनिस्टर नरेंद्र मोदी ना लाखलिबा लोकसभा मिखल की कैंपेन हौदोकपगा मरी लैनना जनवरी मरीदा मणिपुर लाकदौरिबा सिगी सेक्शन थौरांग कंखलकली मणिपुर पुलिस डिपार्टमेंट नांगसिसु इम्फाल की तोंगान तोंगान मफम सिंगदा थीब हुंबगी थबक सथरी Imphal West District Police ki Additional SP Operation Krishna Tombi amadi Additional SP Elo Hemantagi mityang makhada Imphal West Commando amadi Imphal Police Station gi apun bakangbu amana ngasi ayuk Imphal Police Station gi manung chanba Kaisampat Thiam Laikai amadi Kaisampat Lemazam Laikai da combing operation sathakre ayuk pung taruk makhai dagi 3 minute ni fumanga phawba mafam ani asida sathakhiba operation aduda punna miyoi 150 verify tawki Masagi saktak che yaudaba mioi tara makhata na verify tawnabagi Imphal PS na lokhatki makhata rakpada Imphal West Commando amadi Singjamai Police Station gi apun makangbuna kwagathel thoksom laikai akham laikai thaunazam laikai amadi haino khonglembi dasu paksana yum sangduna thiba humbagi thabak sathakhi Maduda masagi saktak che yaudaba mioi mapan makhatana verify tawnabagi Imphal Police Team na lokhatki Amaromda Imphal West CDO Bazar Unit nasu Pauna Bazar dalaiba hotel amadi lodge ahumda thiba humbagi thabak chathaki adumakpu thoidokpa mipa mipundi yaukhide Imphal East ki Deputy SP Operation Thangkochon Haukip na luchingba kangbu amana kongba khetri lekaida yum sangduna thiba humbagi thabak chathaki adumakpu thoidokpa mipa mipundi yaukhide CRPF Manipur and Nagaland sector gi lising makada Mantripukhi da laiba humfumapan suba CRPF battalion sinduna ngasi kontha khabam lai haraubam community hall da nomgi oiba civic action program ama pangthokre Anouba chahi lakpaga iroinana sagol banda laiba ligla bakery da ligla gi brand ambassador Balahizam Thangjam Agro Industry Private Limited ki managing director Thangjam Joy Kumar amadi Priyoberta Kurumayumna kumja lising ani taramapan gi ligla calendar phongkre loinana ligla selfie contest 2019 gi winner oikraba Jeris yauna ligla gi thomi kayada achamba khudol piduna makhoibu pungning thogatki successful oigani hai kasi ligla gi yewe samaina hai Lamdam asigi sumang kumhaigi lamda masak nairaba artist miyamna kairau rajen haina khangnaba ningthaujam rajena masagi anaba amadagi sahi ahumlom layeng duna lairakpa asida Salai Holding Private Limited ki maikaidagi sel gi mateng yauna tengbang potlam sing kairau rajen gi kairau bitrada laiba yumda khusinakre ngarang mateng pangkiba aduga mari leinana Salai Holding Private Limited ki director Brojendro Yumlembamna lamdam asibu malemda saktak liba artist sing asibu ikai khumnaba utpa oina mateng taujabani lengak asinasu masagi anaba amadi miyam marakta punba ngamlaktraba artist singi damak karigumba kanaba thabak thauram sing paikhatpagi matam oire haiki lamdam sigi asigumlaba yam resourceful oiba miyam gi seba tawada miyam singthabada koino singthabada wala sima sanai bijinse matik chana makoi tungi moinang sorpuna gumatam nar kumatam da kai khadang magi likely mai mapung phana my family gi adi mai masai hingnawi khung saba bibina gumta masai gi kai long term plan amakha
government side ki scheme gi oro mo ko policy tang to hanjali Proportionate Representation Movement of India Manipur State Committee na Sinduna MC Rasna Iba Manipuri Londa Handoklaba Lairik Electoral System a Proportionate Electoral System of India ngasi Manipur University ki Department of Arts Science ki Senate Holda Pongkre Thorom aduda Proportionate ki Chief Functionary su Oriba Rural Education for Development Society Tungkur Karnataka gi Director Zoiti Rasna Athoiba Mitunglen Oina Sarugyaki Hauzik amuk sanabagi pau pangbigani. Tongan ba tim kuntrani thoina saruk yaduna anirak suba saik Babu Macha Memorial 7 aside men's football tournament Khetri Awang Laikai da Leiba Princeton International School football ground da hokre saik Babu Macha Memorial Trust ki makhada pangthok liba thoram aduda trust asigi chairman MD Nur Muhammad Consul General of India Zeda Muhammad Nur Rahman Saik IFS social worker Alhaz Saik Nur Hassan Khetrigaon Jila Parishad member Muhammad Nazirul Islam Khetrigaon Gram Panchayat Part 1 की प्रधान मोहम्मद फजूर रहमान Part 2 की प्रधान मोहम्मद अब्दुस गुदुस अमसुंग बामोन कंपू ग्राम पंचायत की प्रधान एन रबिसु सरुग्याखी थरोम अदुदा वांगांग लुदुना सोशल वर्कर सैक नुरुल हसन ना लमदम असी साखुटप खुनाय अमा ओहेनबा होनबदा एजुकेशन अमदी स्पोर्ट्स ना अचौब थौदांग लौगनी हाइबा वाखलोंदा ट्रस्ट असिना हौखिब सहीदगी हौना टूर्नामेंट असी सिंधुना लाखिबनी हाइखी सही खुदिंग इनोवेशन अमदी इंटीग्रेशन तौरगा हेन मवोंग तावा वर्ल्ड क्लास ओइनबा एकोई के पन्नम थमजरी सुबसोई श्वेदनमकी नोंगमदी मणिपुर द पावर हाउस स्पोर्ट की पावर हाउस ओइलिबा एकोई के स्टेट असे सुबसोई श्वेदना यूरोप द लेरिबा अमदी अमेरिका द लेरिबा अदुंगबा फुटबॉलिंग क्लब सिंग फंगलिबा फैसिलिटीज सिंग सुबसोई श्वेदना ट्रस्ट असिंग मिडियम मकादा मणिपुर द नोंगमदी मनबन नमगनी Amphagi official yauna haudokiba tournament aduda JRFFC amasung PISA anina tournament adugi ahanba football match sanaki Udoising jersey number 4 Jamil amuk tatpagena pura emaya Bakery ki polam sing supply tauba Assam dagi chahi nimfu manga suraba miyoi ama Meghalaya gi East Garo Hills district ta laiba NGO amagi thomi marina phubada laikhidre trade license yengsinbagi namada miyoi adu phukibani police na thodok aduda chenaba miyoi ahum phakre amadi police ta changjarakre hairi Med Department की मतुंग इना 2013 की मतुंग दा दिल्ली दा थांगजे नुमित ना ख्वाइदगी इंगबा नुमित ओइख्रे ख्वाइदगी इंगबगी चांग ना 2.6 डिग्री सेल्सियस लोइनना 20 डिग्री सेल्सियस ना ख्वाइदगी साबगी चांग ओइखी नुमित खरा असिदा दिल्ली दा इंगबगी चांग हेंगलकली हाइरी Ngarang Uttar Pradesh ki Gajipur da miyoi kharana Suresh Baj sahi nimphunipan suraba police constable amabu nung na thomduna hat kibaga mari lainana thodok aduda chenaba miyoi kungani pan fare miyoi kunipan adu ahing chupa thibu humbagi thabak chathabada phakibani miyoi kunthani thoi amagi mathakta FIR lokhatkre amasung masak maming khangdaba chenaba humpu amana police ki report ta yauri thodok aduda chenaba miyoi sing adu police na haujik wahang pahang tauri hairi Ngasi Manipur da phone ki ba pause singda kari kari maru eba pau yauri bagi habdu mayang punam miyeng taminase Sangai Express Manipuri poni gi marai bak kadom dano Sagola ma hatok laga sadong sing faktol ga hundok lamle Rimsta grade 3 ga 4 ga natana atai di talap phangdre NIA na supplementary charge sheet thangat kre Congress na Tikendrajit ki mapok kumon pangthokre Congress ki fataba thabak singi daita lawfam thoi BJP Pogna firm NDA gi mathaudi awang nongpok ki issue sing namsinduna thambani o ibobi Income Tax Department na Northeast ki tribal singda midyeng thamlagli kunthra ga nifan suba maira paibi hogdokhiba numit ningsingkhre maira paibi gi mingda khudong chaba lawriba sing thingmin nasi Naharol gi thogdang
BJP na Indo-Naga Peace Talk-ki waroisin puraknaba honabagi mahutta divide and rule policy sanaduna leire o ibovi. Afawa future ama semba haibasi youth singi khutta lei. Wathok khudingmak punsigi para amani Education Minister. OBC Maitai Pangal singi kota suna pide haina wakan mifam chathakre. Maira paivi singa rajniti da changsilakpadagi masigi wahantok laisilaktre. Momon leima. Huyen Lan Pau. India na Myanmar da thong humpu mapul sabagi thabak. Ministry na contract kakthakhiba order High Court na chanahandana thamkhre. BJP gi matam da lagliba safu sing muthatlasi ibovi. Congress issue sagatpagi expert ni BJP. Sana Laibak. Ozagi tolob lauraga Dr. Tamlamba Mioi Tramathoidagi Laingang na crore amaga lakh 35 khongatkre. Ukhrul Higher Secondary School gi quarter nipal lauthoknaba tangkhul nagalongna khanghalakle. Northeast ki state nipan gi police station singi fivam da Home Ministry na nungnangba phongdokre. India gi khwaidagi phaba police station taragi manungda chanba ngamdre. Congress ki vote BJP laingang na khombiri gaikhangam. ECL Express. Congress na satharamba tawhidaba thabak sing losillaga afaba saduna nganglibasi miyamda utchairibani. Malemda Manipur bu saktagliba Manipuri poni ama yaral pata hatoklaga sadong faktoklamle. Mama mapana angang singbu lairik hayanabani haiduna wagadaba polum thangatloidabani. Deputy Chief Minister Irai Bak YTB Local the Sports University saranaba lamloksinbada marnai oina loksillamle. Maira paibi singi marakta sakti lana sijinarakpa amadi political gi wakhalonda chatlibasi semdokminarasi Ramani. Jiri lambida truck singdagi police na sel lawba laite. Loisilakpada maru iba pau amukka hanna. Mantripukhi ki Civil Secretariat Complex Lok Sabha Mikhil ki Code of Conduct laktingai da sanganaba thaurang tawi haina Chief Minister N Birena phongdokre. Chief Minister N Birena Court ki yathang matung inna 2013 batch haidokibani maram aduna 2016 batch haiba amamuk tongana leitre haikre. Amadi Lok Sabha Mikhalda BJP ki mirep oinana ba mioi mangana party asigi ticket tanari. Hoziki oinadi Manipuri pau matang isida loijare Times of Manipur News miyeng tabi puna mapu arun blana mukana khurumjari.